Kuki Zo Council da support Touba masing Hengtlkli. Kuki Zo Council na Manipur State ta anauba popular government ama sembagi mayokta lawkiba warep adubu saugatpa organization singi masing nongmagi Hengtlkli. Kuki Zo Council na Manipur da anauba popular government ama lingnaba BJP Central lengakna hotnariba sida Kuki Zo Council ki MLA amadi Kuki Zo community ki miyoi amatana saruk yaba yaroi haina lauduna lakliba sida Kuki Chief Association Technopol District Hills Tribal Council More Molnoi Area Welfare Council Kuki NP Urkhul District Kuki NP Jiribam Tamenglong amasung None Kuki NP Manipur amasung Kuki Zo Council na tha sigi nipanda lawkiba warep haibadi Manipur da anokba popular government ama semba sida Kuki Zo miyamna support toroi haibasida saugatkani haina phongdorakli haiba Kuki gi lupsing asina Kuki Zo Council na mamangda lawkiba warep haibadi Kuki Zo Council ki miyam Maitai community ga khak chatminaroi haibadu reform tawkibaga loinana Kuki Zo miyamna taliba separate administration with legislature asi hojik lairiba political social amasung security environment ama puraknaba khongthangni Masina taba atai option sing Kuki Zo miyamna khak yaba ngamloi haina phongdokhiba laikre maram asina central authority na su Kuki Zo miyamgi sentiment asi khangbiduna makhoi oiba Union of India gi constitution gi manungda separate administration sembiu haibani hairi Kokomina sinduna IDP singaloinana khongchat chatkre governor da memorandum gi aiba paukum hayeng piragani harakle athauba Kokomina sinduna Erang asida lanjenari basing masa masagi mayumda khunda hangadabani haiba demanda Kokomi amasung IDP singna tha amagi manungda Manipur gi governor da pisin khiba memorandum adugi paukum piraktabagi mayokta ngasi Kokomi gi mityeng makhada IDP singaloinana Imphal gi lok baban tamna khongchat chatlaba matung governor unaduna paukum nikre ngasi lok baban da Kokomi gi thomi manga amadi IDP singi luchingba taru kaloinana governor ga unakhiba duda Manipur gi chief secretary home commissioner singsu saruk yakhi governor unaru rabatungda Kokomi gi convener khuraijam athobana paumi amadi miyamda pautam lakhibagi matung ina ngasi governor da kari maram gi damak Pisin kiba memorandum adugi paukum pidribano hangkibaga loinana governor gi maikaidagi state government na IDP singi yaipana bagi damak lokhaliba thabak thoram sing yawba paukum hayeng fawagi manungda pithoklagani haina thajaba pirakhi hairi makha tana Manipur da buffer zone gi wafam asita sengnamak lairabra haina hangkiba wahangi paukumda governor masamakna Manipur da buffer zone haiba laite haina paukum pirakhi amadi hariba buffer zone gi wafam asisu governor gi hayeng pigadariba paukum maduda palakani haibagi thajaba lai haina mahakna phongdokhi ngasi Kokomi gi mityeng makhada IDP sing amadi mera pabi lupki thomi singaloinana tidim lambi gi takhelambam laikai maikai kyadagi thomjilakhiba IDP sing mera pabi amadi Kokomi gi thomi singna Response to our December memorandum March to Lok Baban haiba banner paraduna Kaisampa tamna laktuna security gi athingba kaya namkharaba matung Imphal gi Lok Baban tamna lakhi tungda governor unaru raba matung governor na pirakpa thajaba sing asi khongjang adu da saruk yakhiba singda paudam laba matung ngasi gi khongjang adu loisinki petrol pump ta bom langsin bagi thokdokta chenaba KYKL ama fare Ngarang nungthil pung mari rom taba matamda Kaksing Commando Unit amasung nipuga taruk suba Assam Rifles ki Combined Force ki team amana haukiba January 9 da Bisnupur District ki Moirang Thana Laikai da laiba MS Ilidas Fuel Station da bom langsin bagi thokdokta chenaba KYKL Kedar ama Kaksing District ki manung chanba Komnau Makha Laikai area dagi fare hari Police ki pauna hariba pharba miyoi adugi mamingna Hijam Mani Chandra sahi 13 Apokpa laikhidraba Panjamani kawi Kaksing District ki Waikhong Singdong laikai dagini KYKL gi active cadre amani pharba miyoi asigi mathakta wahang pahang chathabada mahak hana KCP taibanganba group ki member ama oina pharure madugi matung bel da tholaga wangu maning sabal dagi inawi koba amagi khuthangda mamang chahi 2025 gi November thada KYKL da join tawkhi January 9 da Bisnupur District ki Moirang Thana Laikai da laiba MS Ilidas Fuel Station da wangu dagi inawbiga loinana hand grenade langsinbagi thokdokta hakthengnana chenai haina phongdok chei hairi thokdok asigi matangda Waikhong Police Station da case ama register tawkhibuga loinana makha taba investigation chathaba hokre hairi German Road Naga singna thingjinkre
Lengaka suspension of operation su khuyek pinariba KNFP ni haiba khulai matik sana paiba kadar kuntra romna Kangpopi district ki Erang Naga village ta waiting set yauna public property sing amanga ta thonduna khulgi memorial stone da Kuki len haina isilambagi wahawdagi ngasi Erang road Kuki singna German Tiger road harga khangnaba Naga singna thingjinkhre KNFP gi khulai paiba singna khungi waiting set chawkri amadi atai potlam kaya amanga ta tholamagi thawong adubu yaningdaba phongdoktuna lambi thingbagi khongjang changsen khibani report amagi matungina ngasi nungthil pung amaga makhairom taba matamda KNFP gi lusingba Tiger na Erang village ki chairman da khul tamna mai thadokani amasung nomai kapsingani haibana singba wahai sing sizinaduna WhatsApp ta kihalaki hairi Mizoram da homosexual ki masing hengtlkli HIV thengnabada singnaba ama oire MSACS Mizoram State AIDS Control Society MSACS na state asida homosexual men having sex with men MSM gi masing akiba phangna hengtlkli masina HIV mayoknabada public health ki oiba achauba singnaba ama oire haina phongdokhre MSACS ki official singna phongdorakpagi matung ina Mizoram da MSM lising amaga chamaga supna manga register Toukhre amasung counseling piri adum oinamak masing asi sahi khudingi hengtlkli amasung asengba masing di masidagi yamna hengani panari group asida HIV infection sandokpagi sang hena wangli maram sina asauba singna bamadi akibagi masak ama oiri haina phongdorakli identity khangdokpada kiba amasung mayum makai palaba nupi khara yawbana makhoina register tauba pamde aikhoina makhoibu hiram sigi matangda khangalabasu register tawdriba makai treatment piba ngamde haina official singna hairi MSM asi Mizoram gi capital oriba Aizol khakta natana state asigi khungang sinba thungna lei sahi gi official data gi matung ina singamaga chamapan mawdra dagi Mizoram da mioi lising kuntraga humdoiga charted kamarfuga mathoi HIV diagnose tawkhre kumja lising aniga kunga manga gi April dagi November tha phawada blood sample lakh amaga lising marfuga manga ga chaunga kunga manga test tawbadagi anova infection lising ahunga chaniga yankhai ga taret khangdokpa ngamkhi masina positive oibagi chang asi sada ani dasmik kunga mari oiri sexual transmission na sada kumdra dasmik supna mari oiduna HIV sandokpagi khwaidagi khongjel yangba oiri masigi manungda serial share tawbana sada kunga taret amasung mamadagi masada sandokpada sada ama dasmik mari yaure Leibagaduggi Health and Family Welfare Minister Lal Rinpuina phongdokhibada Mizoram da HIV prevention effort ta leibaksida ahum subada leire state asida antiretroviral therapy ART center taraga mari leiri sahi asida mioi lising taraga nipanga saniga kuntrama thoina ART lauduna hingli adubu mioi lising taret romdi HIV positive oire haiba masana khanglabasu ART tawdana leiri haikhi Mid udraba mioi sing amuk hana uhanana ba injection puthokle hypotony haina khangnaba khudong thiningai oiba thawong amana maram oiraga mid udraba mioi sing amuk hana uhanana bagi pambai puthokle malem da ahan ba oina London gi Moorfields Hospital da Dr Singna mid udraba sing amuk hana uhanana bagi anauba pambai ama puthokpa ngamkhibani hypotony na maram oiraga mid udraba mioi nipanda nauna puthokpa injection ama kaptuna layeng chathabada mioi taret amuk hana uba ngamlakhi Niki gai kauba masagi chahi marfuga taret suraba amuk hana uba ngamlaklaba mioi aduna BBC da piba report amada hai punsigi oina taibang da thokliba thokdo wathok sing amuk hana uba phanglaroi haina pukning wakhal nungaitana leirurabani anauba makhal gi layeng asina maram oiraga amuk hana uba phangduna anauba mapok ama phangjare Doctor Singna mioi asina nauna puthokpa injection ama kaptuna layek chathaba matamda amuk hana uba phanglakpaga loinana iba paba phawba ngamlakhi hypotony gi khudong chadaba mayoknaraba mioi singi mita inflammation tawbana maram oiraga anangba mahi ama puthokpa ngambagi chang hantarai maram sana layeng haudrabadi kanagumba mioi amabu punsi supagi mitanghan bayawi hanadi Doctor Singna laina asi layeng nabagi damak steroid amadi silicone oil sizinarami adubu hariba polam singasi matam sangna sizinarabadi khudong thiningai ohelai Moorfields Hospital gi Doctor Singna anauba pambai ama puthoktuna hydroxypropyl
मिथाई सेलुलोज सिजनदुना सांगयेंग तौबा हौखी डॉक्टर सिंगी टीम अदुना अनौबा मखलगी लायेंग ओइना हारिबा पोलम अदु इंजेक्शन ओइना कापलगा येंगबदा निकी यावना मियोय खरा अमुक हन्ना उबा ngamlakhi मालेमगी तोंगान तोंगानबा मफमदा मिट उबा ngamdaba मियोय क्यामरुम लैरी इन्फेक्शन एक्सीडेंट जेनेटिक कंडीशन अमदी अतै लैना खरना मरम ओइरगा मियोय कया मपुनसिगी ओइना मिट तांगहल्ली मिट तांगबमक नत्रगसु मयेक सेंगना उबा ngamdaba मियोय क्यामरुम लैरी अनो कंटेक्ट लेंस आई ड्रॉप नत्रगा अतै हिदाक लांगथक फना यामना सिजिनरबसु उबा ngamdaba मियोय क्यामरुम लैरी ममा पोकनुंगदगी मिट तांगलकपा नत्रगसु खांगु थकता एक्सीडेंट थोकपा नत्रगा खुदोंग थिनिगाय ओइबा केमिकल सोंखिबदगी मियोय क्यामरुम मिट तांगबा यावरी तोंगा तोंगानबा लैना क्यामरुमनसु उबा ngambagi चांग हंथरक्तुना मिट तांगहनबा यावरी अनौबा इंजेक्शन मखन अमा पुथोरक्लबनिना मियोय कया मिट उहनबा ngamlagani हाइना थाजनरी।